Ngasi nungdaram phongkiba kangleipa cameragi pause degi maru oiba pau khara khangasaraka miyamda khudo tamjige Kuki sing chin ase Manipur gi chin status se lakpani haina Lanna eramba ashida chennabasing lengang na aing oiba thabak lokhatuna cherak pi drabali kokomi na akan khongjang sangsilagani Semeron draw Manipur de mapang khut yang na elege American sing na akan maungda Lanna rakpadegi lanjinari ngai cherak ashida tunga ba semjin sajinba thongka yamna tonya chatharakle Masigi manung chana North Eastern Council gi Bijan lising aniga sumna nifuga tareta Manipur gi tribal prop singi matang na Lanna isilamba yaure North Eastern Council Bijan lising aniga sumna nifuga tareki draft ki chapter 3 gi art and culture natural heritage ki makhada isnik tribe singi horafong gi matang da Kuki sing chin asi Manipur gi chin status gi lakpani haina Lanna eramba thengnare aramba thong asida maru oina chenare ba miyoi sing adu Manipur lenga amade center lenga na thidoktuna Masa khangdolaga aing gi oiba thabak lokhattaba tarabadi kokomi gi maikaidigi makhal makha kyagi akan makhongjang changchilagan haina kokomi gi coordinator thokjom semendro na phongdokhrei wafam asi ngasi nungthil kokomi gi office ta pangthokiba paugi mifam amata mahakna phongdokhibani semendro na makhata na phongdokhibadi NEC gi vision document lising aniga sumna nifuga tareta matau karamna chin state of Manipur haina yaram libano chin state habasi India gi mafam amata da leitabani Songsoi soiningai oidaba soidaba yadaba asida yaramliba asi tauge hajuna taubani haina khalei yamna chingnaningai oi thong asi tapaki miyamuta sengna kihanbani haina lawi haike mangna makhata na hai hariba thaba asida cheneriba miyosing Manipur lengana legal action lokhatuna matik saba cherak adu pigadabani maduna trabali kokomi na makhal makha kayagi khongjak changsingani Kuki singna Imphal International Airport ki ticket ta lamka haina thonkhiba leirei Matam aduda sa Manipur lenga amasu India lenga anina tumina laisingki aramba thong aduda chena bamiyoi singi mathakta kariuse action amata laukhaikidei maduna hatak chin state of Manipur haina NEC gi vision document da yoksilamba si yamna changna chingnaba lei tasengna hairabada air ticket ta fawba lamka haina thajilamle haiba khangna mafam matam chana thigatlaga aramba thabak tauba miyoi sing pifam thokpa cherak pikhidei mahakna hai Kuki singna thangjingbo thangting haina ontokpa matam dasu Estate Amazon Center lengang na tumina laithoki masida natana estate asigi MLA homfu leibagi manungda Kuki MLA singna nambol mamangi lei maramda leiriba ichumkom kharam aimol amadi chiru singi Aadhaar card maningda hawkib haina hapjinduna Kuki proof oina uhalei karigumba hapjindrabadi makhoigi phamam tokpa chengcha amade pibidei makhoi chuki badagi hapjinbade haiba wafam khangba ngamki hiramasi matangda UNC yauna kokomina mifam ama kaugduna phaminaki Maduda achoiba adu semdo haina khanganbada semdo urabadi namsagi makhada phangpham thokpa chengchak sing phangroi haibo pham phongloki asumna Kuki singna matam sangna aronba policy kya chathaduna Kuki onthoknaba honabagi thabak chatharakpani haiki mangna makhata na phongdokhibada Kuki singna more bajalai kaibu di monom phai haina thonjile aduga premnagar bune lamkhai banks more haina mokhong bune chikim banks khunau laikai buna tiyang ngau haina thonjimagi thabak chathai Aramba thaba achi chatharakle haiba khanglabasu Central Government amadi Manipur Government na ain goiba thaba amata lokhatuna lei maramduna hariba thokdoksing achida chenariba miyoi masa khangdoknaba Manipur lengang numit mangani gi manungda committee ama semduna legal action lokhatuna chapchaba evidence sing puthoktrabadi kokomi Manipur lenga amasung Central lenga ki mathakta akamba khongjang changsilagani Lojana kokomi gi maikaidigi North Eastern Council da explanation call ama tawraga NEC vision lising aniga sumna nifuga dareke draft adida Kuki sing chinasi Manipur gi chin status gi lakpani haina Lanna isilamba si sengdoktuna maduda chenaramba tunga mara leiba miyoi sing leibang miyam khangna cherak pidrabadi kokomi na akamba khongjang changsilagani haiki Karjarda lanjena duna leiba margi miyoi kaya security na ngak senduna ngasi jiribamda leiriba makhogi yumsing yengchilamle Manipur da tholiba sahi ama tha manga fajilaklaba kanglup anigi sathiraba Lanna asigi manungsanna jiribamgi Karinagar da leiba markango sing mayum adu thadoktuna Karjarda lanjena duna leirakhiba adu ngasi margi maru oiba miyoi taraga tarelom CRPF amadi state police na ngak senduna jiribamda laktuna masa gi yumgi fibam yengchilamle haidei pawochin hai jiribamgi Karinagar da leiramba markango adu Jiribam district sa kanglup ani ke lan kana tholakpadegi Jiribam thadokna Assam Kaja district ki Politor ganakna na laiba Markhulen haiba mafam asida lanjina duna lairakibani hauji Jiribam district irang khara nemtharakpa matam asida
Karinagarda lariba masa-masagi yumda hanjinabagi khongthang asi lawkhalakpani hairi. Ngasi ayuk pung 10 rom taba matamda margi miyoi 13 rom CRPF amadi State Police na ngak senduna praklaba matungda Jiribamgi Karinagarda lariba makhogi yumsing ado hauji karamba phibam na lari haibado Security ke kanguga koina chatuna yengsilam khiairi ngasi lawkhalakliba district administration Jiribamgi khongthang asiga mari lenana Jiribam district ki mafam singdagi lanjena khiba furup singi khunja sing makhoi gi mayumda hanjilakna bakano honare ngasi mar khunja sing mayumda matam khara gi lakuna yengsima phangaliba si district ashida makhata na normal si lapagi khudam ama miyam da fawale tha kaya mafam asida asiguma phibam ama lakani haibagi thajaba lairaba sunga sidi thaba oina onthokpa asida district administration gi maikei digi makhoi gi safana ba anga mathak ta honagani hainasu thajaba piki lanjena ruba marpuru ki khunja ama na phongdorakpagi matung ina makhoi ngasi masagi mayumda laktuna hauji oiriba yumgi phibam sing haktengena yingsimba phangba haibasi hainingai leitina nungaiba fawi Jiribam district amadi CRPF ki personnel singna makhoi bangakpi sembibagi damakta sungang phai leitina thagapa phongdokjari loina Jiribam desin lawkhalakliba khongthang asina Jiribam da shanti hanjilakpa ngamlagani haibagi asa urakle haina su phongdokhi masigi matungda mar kangu adu security na akamba ngak sembagi thabak lawkhalaba matungda ngasi nungthi pung 2 rom taba matamda Jiribam dagi makhoi gi haujik leifam oiriba Karjagi Folet Tormaya Makulenda Hangliva Lilif Camp da amu hankre hairi Yanaba purakpadagi total shutdown gi khongjang handokre Hauki August 9 gi ahing nungyai hauna Rongmai Naga Council Manipur Naitifa Rangyan RNCM NTL na Infalgiri lambi amadi Tongjai Mari lambi Bisnupur Khaupom Rengpa lambi Amasu Laimatak Loktak Project lambi da matangkaktana total shutdown gi khongjang sangsilambado Manipur lenga ka yanaba purakpadagi handokre Ngarang numidang Rongmai Naga Council Manipur Naitifa Rangyan RNCM NTL gi mihul singa Manipur gi Chief Minister M. Birenga CM Secretariat unaduna wari sanaba matamda yanaba asi purakhibani wari sanaba aduna Naga Council Manipur Naitifa Rangyan RNCM NTL na Manipur Sakara talibada bai singado lengang thaba oina pangthongnaba hotnagani haibagi thajaba pibadagi total shutdown gi khongjang asi handokhibani hairi wari sanaba aduda Chief Minister na makhoigi diban sing thabak ta onthokani haina thajaba pirakhibadagi chatharamba matam kaktaba ban ado handokpagi warep laukhi hairi RNCM gi advisor Lulai Singh Thangmaina ban handokpagi matangda wafam kya phongdoladuna ban asi lenga ka hiram kharada yanaba ama purakpadagi handokpani aduba lenga ka yanariba wafam sing thabak ta onthoktaba tarabadi ban asi hena akanba khongjang kya sangsinaba tharong tauri haiki total shutdown gi khongjang asi handokhibaga loinana nahal makai Infalgiri lambi amadi Tongjai Mari lambi Bisnupur Khaupom Rengpa lambi amasung Lematak Loktak Project lambi da athingba thamlamba adu ngasidagi komthoktuna gari chathok chachin mahausagum tawba hokre